STDCM gi khongjang hokre Thaumi sing phajinkhre. Schedule Tribe Demand Committee Manipur STDCM na government ta taliba dabi asibu ngasi fawbagi manungda thabak to onthoraktrabadi khongjang kya sangsilagani haina laukthokkhibagi saruk ama oina moirangkhomda leiba Railway Office Soo lonsinbagi khongjang hokre khongjang loi taragani panphajinkhre. STDCM na sangsinkiba khongjang siga mari lainana committee asigi president Yumnam Diraj na phongdokkibada Meitai singbu Indian Constitution gi manungda protection pibiyu haiduna khongjang si sangsilakpane. State government na thapam thokpa recommendation thabidaba asi laibak thibani Meitai bu schedule tribe list ta sanhallu haiduna sangsinkiba khongjang asiga mari lainana Manipur government amadi mari lainaba authority singda committee asina hanba laitana taksinduna lakpane. Ngasi phawbo recommendation thadabana tangai fadana khongthang asi lakholakpane haiki. Moirangkhomda leiba Railway Office Soo lonsinbagi khongjang asiga mari lainana Manipur lakliba railway construction gi thabak thoram sing leptrabadi nongma natraga nongmadi akhoi punamang mutkiba yabagi fibamda leire. Railway gi office thingjinba asi central government ka kari su yanadaba leite darkar leiribadi state government na recommendation thaba aduni. Meitai singna hingnaba hotnabada yamna awaba saitheng phangle. Manipur gi lamsing asi nongma gi pak chawba piksilakpa asina akhoi gi kangkhul mutkigidra haibagi singnaba pokle. Tangai fadana akhoi gi lamsing asi matau karamna kallaga thamgani haibagi matangda amata ngairaba upaidi Indian Constitution gi makhada schedule tribe list ta yawba natana atai upai amata leite. Schedule tribe ta piriba provision mayam adu fanglabadi akhoi bu mutkigadaba asidagi kanjaba ngamgani. Railway asi laklabadi mapalamdagi miyoi kya ama yamna laina sanglakpa ngamgani. State government da thamliba dabi asi nongma gi thengtharakpa asida nuaitaba phawe. Maram aduna dabi asi fangdriba phawba ahanba khongthang oina railway protects asi lepiyu haiduna ngasi office Soo lonbagi khongjang sangsinbani haiki. Ngasi numijungba matung pungkhairom satpa matamda office Soo lonbagi khongjang sangsinba aduga mari lainana mafam aduda Imphal Police ki Osina luchingba kangbu ama laktuna nupi mari yauna khongjang loising taragani pan phagatkhrebrasing adudi STDCM gi office Petrol M Naudaland Khomba President Diraj Yumnam Professor S Jayaki Kumar BP Sapam Baigya TS Gopi Mohan K Pugendrajit AK Ebomsa KS Kunder L Romesh KS Apanthau W Ananda L Sanajam P Manesor AK Birjit P Thakaba and Raseshori TS Asalata Yumnam Kunjeni haiki.